Government ki lam Khopchilliba Pumnamak Takthokpa Houragani Chief Minister Chahi ama chumna government ki lam khopchinduna leiriba illegal encroachers sing Takthokpa Houragani maram aduna sarkar gi lam khopchinba leirabadi khudakta gi lam adu thadokpiyu athubada lam khopchinba sing Takthokpa gi thabak Houragani haina Chief Minister N Biren Phong ngarang BJP khunrakpa mandal amasung Peace and Development Coordinating Committee PDCC na punna sinduna yumnam khunok da leiba Lining Thau Puthiba Lampakta CMN Biren bu okpugi thoram ama pangthokkhre thoram aduga mari lainana CMN Biren haike yai TV lokol asida illegal encroachers singna government ke lam khopsilam khibane mamang da pifam thokpa compensation sing pithokhrabane karigumba pata taba lam oiba targa de notice thoktuna lakhotpam thokpa thabak sing paikhatlamgane lamda masigi tongan tongan ba mafam singda lam khopsin bagi pau tare chingpa turel singda lam khopsin ba kaya yaure masi masana khangna handoko government ki lamda sigumba thabak asi chathaba yaroi government asina thubu matamda illegal encroacher sing asi chahi ama chupna takthokpa gi thabak chatharagane CM na makhata na hai aikhoi lobuk manghangum si labuk kan si labuk sing asi mangkhiba targa de aikhoi mi pantang bai badu oigadori bane maram aduna aikhoi amatto oina labuk kan na bahona minase chawkhot pa lamdam mama ohenna ba corruption asi punna thingse sel piramba amasung sel loba anima corruption singe masi action lakhot kanai mikhal da aikhoi afaba matik chaba mi khanse bot ki sel yelaga bot thada batokse miyam bu ledaga bot ka gani haiba candidate kaya su thoklak labane masi aikhoi sum thokhause sel piraga thabak jangbagi wakhalon su thadokse natrabadi manipur sakhot pangam loi government asina miyam ge yaifana ba thabak tawgane yumthong khoding senthok lehan bagi thabak paikhat pasu Houragani haina Chief Minister na makhata na phongdokhe thauram aduga mari leinana CM da BJP khunrakpa mandal amasung PDCC gi maikei dagi Imphal cycle lambi asi pakthokpaga loinana matamga chunaba mawong da sembiba miyam da kana ba phangan bangam draba dolai thabi dam gi matang da thigatna ba Sagol mangda sadana laiba Imphal East District Hospital saba hon ba amasung sawom bungdagi sagol mang fawgi lambi matamga chunaba mawong da semba haiba wafam sing yauba memorandum amasu pisin ke maraksida public natraga government land khopsilakpagi mayokta ngarang People's Alliance for Peace and Progress Manipur PAAPM na Kangla Western Gate mamangda protest tawkhre hiram asiga mari lainana PAAPM ge President M Bobby Mitay na hai Manipur da lanai mi singa public government land da niyom kaina laisilaga patatasin ba si ngasi ngarangi thokdok natte masina maram oiraga public land mayam ama mangkhibana maram oiraga haujikte khudong chadaba kaya public na mayok na rei masigi phatraba chanabi asi laibaki yaifanabagi damak thingbai basi tangai phadraba thabak amane ngasi Imphal mayol da parking gi awaba lairiba nong khara chubaga ising chawbagi awaba mayok nariba kaya asi lainga ki lam mayam ama athingba leitana khopsilaga lanai gi lam onthokibadagi ni haibada haimanba thokloi athingba leitana umang wamang kaya kokthorokpana maram oiraga ngasi ichaw toina thokpada natana ikang thokpagi awaba mayok naba haurabane mahausa laidembina khudol tamlamba pat manungda yum sajinduna settlement onthokpana oirakpa khudong sadaba kaya aikhoi loina khangnarabane lainga ki lam khopsinduna lanai gi onthokpa sina lainga amasung lam khopsiliba mi sing aduga muknaba amasung thokaningdaba thokdok kaya thokpa mamangda thengnakhre masi tungda su thengnarakhiga nei thokdok sing asibu kanglup naiba mijeng amada uhannaba honarakpada natana lining lisat ki wafam phawba pusilaktuna lam khopsinbagi thabak asibu chummi haina uhannaba honarakpa sumi yamna ure asigumba thokdok asi thoktanaba lanai mi singna lainga ki lam khopsinba tawroidavane lainga na su lainga ki lambu lanai gi onthokpada thabak sing thigatlaga matungda amuk thoktanaba khongthang sing lakhotpam thoi haina M Bobby Mitay na phongdokhe aroibada tabidi ba pumnamakpu thagatchari